Sana Khongnang Manipuri Story gi maikaidagi tabiribasingbu Yengkom Bijana taramna oksari ngasi amamo horror story ama puduna laksari wari asibu ibirakpana Rosan Takhelambam wari asigi mamingna Sathauba wari asi hauzaraklagi be in solari numdangi tanglo asikpasida solari hangel do pairaduna khutapchena sonkala in adubo hagalaklaba kanduda uri lemlenga kayasu song phanduna sanariba Thabalgi mangantana yeirabada lemlenga adugi langlaba masa adugi machu adusu langtik langlabagum nasu happy thakali malembidu tanauraba khutuna lokhalari induda yauriba lemlenga singdubo hakchilari ningduda yebliba tenggoladuda matam asida akoibada lariba achikpa mafam kayadagi kaujing haru kayaso khonjen nungsina hunglari iyai thaktugi akoibadugi ipa kaya adusu taruna ilangli Thabalgi mangaduna yeirapada numidangi namiba nungshit ayingba kayasu sitlari liri khwangda khwangche laktuna kokta fijet yeliba malembi makutta maira paiduna lemlaingabu pharari ibi khajai asida kaujing haro ama pasilaktuna naptuna lairi manglembina karino asibu kaino aigi maisida tongsilaisibu haiba kaujingni talihe numdangnina kenkang singsisu loina sanari bahaiduni makoidi kahisu khangjaba nate asi haiduna manglembido indugi thauriado pairaduna chingkhalai urami lemlainga ama yamna se chaw adubu karinga no haiba khangraduna indugi hangen paurado paiduna maira adugi mangal aduda yenglam manglembina isidi yamna se chaw aina khaline sawalakliba inse yamna lumi haidun mahadi ngakra oiram haiba yengbadasu murap tawraga makoksina kayada chawriba fajakreda kamai tawni aidi kamai lokhatkani ngasi asi haiduna manglembina in adugi manungda yauriba ngakra adubu yamna wana laukhallaktuna indubu thadaramlaga ahangba lemaida thadaduna thanammi ngakra adubu luman khibana ngakra adugi masa adu thek-tuna chong phanduna lagi manglembi kokthakta yeliba phiji ado lauthokladuna yumsinnaba phanaba kanna laknani saunaga saubane lakna phanaba khadi wana thot adubu mamaida matam aduda phare yumsille yesinduna ngakra adubu isik chiklaba tanglau thenglaba aduda thauna phana madom tamak laktuna akoibada lairiba hauriba napi singnang maraktudagi kaujing haro kayasu masing lakngamdana khongla aduga musi su ngalari tandangi mangan macha kaya amasu masada chena konsinduna purakli hizada yomduna ngakra adubu asum lakpana manglembi mayum maran ya yaurakle imung adugi akoiba aduda kuyengyenglami manglembi urami leibaki safu ama isingsu pik thanna sonma makai yauribado maduda hapchilami ngakra adubu hek hapchinbaga ngakra adugi mamaina haidarakpa aduda safu kankhibana yauriba ising adusu pathoraktuna pungtaw hek tawrami imung aduda manglembi pakhatna thakkanna wajaduna yengli ngakra adugi saptadu madugi tungda pungso chotlaba pungtaw tawraba lebak makha adusu wairam sitnana daithoklamki imung asida lairiba haibabu apopi mamaga maga khaktani yamna ingna chikna yaibi marang kaina chaba thakpa watana nunga yaifana palam manglembi ngasidi lemlainga su achauba ama pharabanina makhatana inchonba chatlaruige haiduna potharurage haina changki magi ka aduda asumna athengba ahing adusu haukhiduna amam angan sinarakuna nungsungalakle ayuki korong numina yakairaklabada yenba laba kaya su khonglagle manglembi yahuraktuna yonggi thabo ingkhang kaya su tawri aduga ayuki koro hanba numitpu khurumjari duk thangmai thanduna masigi tungda yonggi cha isang thongnanaba hairaduna manglembido chaksanglomda changlaklam mai thagatpa su horami aduga wakhanda khala imana asumna aina ngarang pharakiba ngakradu ngasidi chara singdamlasirani asi khanduna lai matam aduda apopi pali mama su tumlambadagi hawgalaklam aduga macha nupigi manakta changlaklam macha nupina yahonganna hawgatuna sa ising thongnanaba tharang tawnaba hotnariba adubu uraduna hairi asumna imagi bima naintompopi manglembi imadi ngasise yahausu thengdokre sadi maramopini ado yengoi ima wa haige nangbu kari mathen langgena tawribanone palem ima apopigi wa aduda
ꯃꯪꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯆꯥꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯇꯥꯡꯂꯧ ꯑꯊꯦꯡꯕꯗ ꯏꯟ ꯁꯣꯟꯕ ꯆꯠꯂꯨꯕꯗ ꯂꯤꯝꯂꯩ ꯉꯥ ꯈꯔꯁꯨ ꯐꯥꯔꯛꯏ, ꯑꯗꯨꯅ ꯉꯥ ꯑꯣꯏꯅ ꯊꯣꯡꯉꯁꯤ꯫ ꯃꯪꯂꯦꯝꯕꯤꯒꯤ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯑꯁꯪꯕꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯌꯥꯋꯥ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯄꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯗꯤ ꯑꯍꯥꯎꯕ ꯑꯣꯏꯒꯗꯧꯔꯤꯗꯅ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯊꯣꯡꯗꯣꯛꯅꯕ ꯇꯧꯔꯣ, ꯑꯗꯨꯒꯅꯤ ꯌꯦꯡꯉꯣꯏ, ꯏꯃꯥꯅ ꯄꯥꯟꯊꯛꯀꯤꯗ ꯂꯩꯔꯤꯕ ꯏꯪꯈꯣꯜꯗꯣ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯊꯥꯔꯨꯈꯤꯒꯦ, ꯅꯪ ꯆꯠꯊꯣꯛꯂꯝꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯁꯪꯕꯤꯗꯣ ꯊꯣꯛꯂꯛꯇꯨꯅ ꯑꯌꯨꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯃꯌꯨꯝꯒꯤ ꯂꯣꯏꯔꯗꯨꯅ ꯆꯠꯈꯤ ꯏꯪꯈꯣꯜ ꯀꯣꯏꯕ꯫ ꯁꯣꯝꯗꯅ ꯃꯪꯂꯦꯝꯕꯤ ꯃꯥꯅ ꯐꯥꯔꯛꯈꯤꯕ ꯉꯀ꯭ꯔꯥ ꯑꯗꯨ ꯊꯣꯡꯅꯅꯕ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯄꯨꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯐꯨ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯉꯀ꯭ꯔꯥ ꯑꯗꯨ ꯌꯥꯎꯔꯝꯈꯤꯗ꯭ꯔꯦ꯫ ꯃꯪꯂꯦꯝꯕꯤ ꯃꯗꯨ ꯎꯔꯨꯕꯗ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯍꯥꯏꯔꯤ, ꯀꯩꯅꯣ, ꯑꯩꯕꯨ ꯉꯔꯥꯡ ꯑꯁꯤꯒꯤ ꯆꯐꯨ ꯃꯆꯥ ꯑꯁꯤꯗ ꯍꯥꯞꯂꯝꯕꯅꯤ, ꯑꯗꯨꯒ ꯌꯥꯎꯔꯝꯗ꯭ꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯌꯨꯝꯒꯤ ꯍꯧꯗꯣꯡꯅꯒ ꯐꯥꯔꯒ ꯆꯥꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯉꯀ꯭ꯔꯥꯗꯨꯕꯨ ꯍꯧꯗꯣꯡꯅ ꯆꯥꯕ ꯍꯧꯅꯗꯦ, ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯏꯃꯥꯗ ꯑꯩꯅ ꯉꯥ ꯊꯣꯡꯒꯅꯤꯅ ꯍꯥꯏꯔꯨꯔꯦ, ꯉꯥ ꯊꯣꯡꯒꯅꯤ ꯍꯥꯏꯔꯨꯔꯦ, ꯐꯔꯦꯗ, ꯂꯩꯔꯝꯗ꯭ꯔꯕꯁꯨ ꯌꯥꯔꯦꯁꯦ, ꯂꯩꯔꯤꯕ ꯉꯥ ꯃꯆꯥ ꯈꯔꯁꯦ ꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯂꯒꯦ ꯉꯁꯤꯒꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯪꯂꯦꯝꯕꯤ ꯆꯥꯛꯁꯪꯂꯣꯝꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯃꯥꯅ ꯐꯥꯔꯛꯈꯤꯕ ꯂꯤꯝꯂꯩ ꯉꯥ ꯃꯆꯥꯁꯤꯡꯗꯣ ꯊꯣꯡꯅꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡꯁꯨ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯄꯒ ꯃꯃꯥ ꯏꯕꯦꯝꯃ ꯑꯁꯪꯕꯤꯁꯨ ꯍꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯤ, ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯪꯂꯦꯝꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯏꯃꯥꯁꯦ ꯋꯥꯔꯦꯅꯦ, ꯆꯥꯛꯇꯣ ꯊꯤꯗꯣꯛꯂꯣ, ꯆꯥꯛꯇꯣ ꯆꯥꯅꯕ ꯇꯧꯔꯁꯤ, ꯅꯨꯃꯤꯠꯁꯦ ꯌꯧꯈ꯭ꯔꯦ꯫ ꯃꯪꯂꯦꯝꯕꯤꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯑꯣ ꯏꯃꯥ, ꯆꯥꯛꯇꯤ ꯉꯁꯥꯏꯅ ꯂꯣꯏꯔꯦ, ꯑꯗꯨꯗꯅꯦ ꯑꯩꯅ ꯉꯔꯥꯡ ꯉꯀ꯭ꯔꯥ ꯑꯃ ꯐꯥꯔꯛꯈꯤꯕꯅꯦꯕ, ꯑꯗꯣ ꯂꯩꯕꯥꯛꯀꯤ ꯆꯐꯨꯗꯨꯗ ꯌꯣꯛꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ, ꯑꯗꯨꯒ ꯉꯁꯥꯏꯗꯣ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯗ꯭ꯔꯦ, ꯂꯤꯝꯂꯩ ꯉꯥ ꯈꯔꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯉꯦ ꯏꯃꯥ꯫ ꯁꯪꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯍꯦ, ꯏꯆꯥꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯃꯕꯨ ꯊꯣꯡꯂꯝꯃꯤꯁꯦ ꯌꯥꯔꯦ ꯌꯥꯔꯦ, ꯐꯔꯕꯅꯤ, ꯑꯗꯣ ꯌꯦꯡꯉꯣꯏ, ꯆꯥꯛꯇꯣ ꯊꯤꯅꯕ ꯇꯧꯔꯣ꯫ ꯃꯃꯥ ꯑꯁꯪꯕꯤꯒꯤ ꯋꯥ ꯑꯗꯨꯗ ꯃꯪꯂꯦꯝꯕꯤꯅ, ꯍꯣꯏ ꯏꯃꯥ, ꯑꯩ ꯊꯤꯗꯣꯛꯂꯨꯔꯒꯦ, ꯏꯃꯥꯁꯨ ꯈꯣꯡ ꯈꯨꯠ ꯍꯥꯝꯗꯣꯛꯄ ꯂꯣꯏꯔꯒ ꯆꯪꯂꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ, ꯑꯗꯨꯒ ꯑꯁꯪꯕꯤꯁꯨ ꯍꯤꯡꯈꯣꯜ ꯀꯣꯏꯔꯨꯕꯒꯤ ꯃꯁꯥ ꯑꯗꯨ ꯋꯥꯒ ꯋꯥꯕꯒ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯕ ꯃꯇꯨꯡ ꯏꯃꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯆꯪꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯧꯈꯤꯗꯨꯅ ꯃꯇꯝꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯪꯂꯦꯝꯕꯤꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯇꯥꯡꯂꯧ ꯑꯗꯨꯗ ꯏꯟ ꯁꯣꯟꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯏꯔꯥꯟꯌꯥꯏꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯏꯟ ꯁꯣꯟꯕꯁꯨ ꯍꯧꯔꯗꯨꯅ ꯂꯤꯝꯂꯩ ꯉꯥ ꯀꯌꯥ ꯑꯃꯁꯨ ꯐꯥꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯃꯪꯂꯦꯝꯕꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯥꯞꯈꯤꯕꯒꯨꯝꯅ ꯂꯩꯕꯥꯛꯀꯤ ꯄꯨꯜ ꯑꯗꯨꯗ ꯃꯥꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯂꯤꯝꯂꯩ ꯉꯥꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯕꯥꯛꯀꯤ ꯆꯐꯨꯒꯤ ꯄꯨꯜ ꯑꯗꯨꯒꯤ ꯃꯌꯥꯗ ꯃꯃꯤ ꯁꯥꯃꯤꯒꯨꯝꯅ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯦ꯫ ꯃꯪꯂꯦꯝꯕꯤꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯦ, ꯃꯁꯥꯗ ꯃꯤꯄꯥꯏ ꯊꯤꯔꯗꯨꯅ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ ꯍꯥꯏꯅ ꯑꯈꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯪꯂꯦꯝꯕꯤꯅ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯌꯨ, ꯑꯩꯒꯤ ꯃꯥꯡ ꯑꯁꯤꯗ ꯂꯦꯞꯂꯤꯕ ꯃꯃꯤ ꯁꯥꯃꯤꯒꯨꯝꯅ ꯂꯩꯔꯤꯕ ꯅꯪ ꯀꯅꯥꯅꯣ? ꯃꯃꯤ ꯁꯥꯃꯤꯒꯨꯝ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯏ, ꯍꯦ ꯇꯥꯖꯧꯍꯦ, ꯅꯤꯡꯊꯤꯕꯤ ꯂꯩꯁꯥꯕꯤꯌꯣ, ꯑꯩ ꯂꯩꯔꯝꯂꯦꯟꯒꯤ ꯏꯄꯥꯅ ꯑꯩꯕꯨ ꯊꯥꯔꯛꯄꯅꯤ, ꯑꯩꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯁꯥꯊꯧꯕ ꯍꯥꯏꯅ ꯀꯧꯏ, ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯔꯨꯆꯣ ꯍꯥꯏꯅ ꯊꯥꯔꯛꯄꯅꯤꯗꯣ, ꯍꯌꯨꯝ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯍꯟꯖꯤꯟꯈꯤ, ꯃꯅꯤꯟꯒꯨꯝꯅ ꯄꯥꯏꯕꯒꯨꯝꯅ ꯄꯥꯏꯁꯤꯟꯗꯨꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯃꯥꯡꯈꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗ꯫ ꯑꯁꯨꯝꯅ ꯎꯈꯤꯕ ꯃꯇꯧ ꯑꯗꯨꯗꯗꯤ ꯃꯪꯂꯦꯝꯕꯤꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ, ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤ ꯑꯃꯨꯛ ꯌꯥꯎꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯎꯔꯦ, ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥ ꯃꯆꯨꯒꯤ ꯑꯔꯪꯕ ꯂꯤꯛꯐꯥꯡ ꯑꯃ, ꯃꯌꯥꯏꯗ ꯃꯅꯤ ꯊꯤꯟꯕ ꯑꯃ, ꯐꯥꯎꯔꯤ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ꯫ ꯄꯂꯦꯝ ꯃꯃꯥꯗ ꯇꯝꯖꯩ, ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯁꯤꯗ ꯑꯩꯅ ꯉꯥꯗꯣ ꯍꯥꯞꯄꯅꯤ, ꯑꯗꯨꯒ ꯃꯃꯩꯗ ꯑꯁꯨꯝꯅ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯂꯔꯕꯗ ꯑꯁꯪꯕꯤꯅ ꯃꯆꯥꯒꯤ ꯊꯥꯖꯗꯕ ꯑꯉꯛꯄ ꯋꯥꯔꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯀꯔꯤ ꯍꯥꯏꯕ? ꯏꯕꯦꯝꯃ, ꯏꯆꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯍꯧꯖꯤꯛꯄꯨ ꯂꯩꯍꯧꯔꯤꯕ꯭ꯔꯣ? ꯑꯗꯨꯒ ꯆꯪꯂꯨꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯗꯨꯅ ꯆꯐꯨ ꯑꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯔꯤ꯫
ꯎꯔꯦ ꯂꯤꯛꯐꯥꯡ ꯑꯗꯨ ꯏꯁꯤꯡ ꯊꯟꯅ ꯌꯥꯎꯔꯤꯕ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯇꯔꯪ ꯇꯔꯪꯉꯤ ꯁꯅꯥ ꯑꯗꯨ ꯑꯗꯨꯒ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯡꯊꯣꯛꯈꯤ ꯁꯅꯥ ꯂꯤꯛꯐꯥꯡ ꯑꯗꯨ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯇꯞꯅ ꯇꯞꯅ ꯑꯁꯪꯕꯤꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯃꯥꯡꯈ꯭ꯔꯦꯃꯤ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕ ꯁꯅꯥꯗꯣ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯛꯂꯗꯨꯅ ꯌꯦꯡꯂꯔꯤ ꯆꯐꯨ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯃꯪꯂꯦꯝꯕꯤ ꯊꯥꯖꯗ꯭ꯔꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯃꯃꯥ ꯃꯆꯥ ꯄꯨꯂꯞ ꯊꯣꯛꯂꯛꯇꯨꯅ ꯊꯪꯅꯕ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯗꯨꯅ ꯑꯁꯨꯝꯅ ꯁꯥꯒꯠꯂꯤ ꯃꯪꯂꯦꯝꯕꯤꯅ ꯈꯜꯂꯤ ꯑꯁꯨꯝ ꯑꯩꯅ ꯎꯔꯝꯕ ꯑꯗꯨꯕꯨ ꯃꯥꯡꯈ꯭ꯔꯤꯕꯁꯤ ꯑꯆꯨꯝꯕꯔꯥ ꯃꯁꯤꯗꯤ ꯏꯁꯣꯔꯅꯤ ꯍꯥꯏꯕ ꯁꯈꯤꯅ ꯑꯃ ꯆꯥꯎꯅ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯔꯔꯦ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯁꯥꯒꯠꯂꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯑꯁꯪꯕꯤꯗꯤ ꯈꯜꯂꯤ ꯃꯪꯂꯥꯟ ꯑꯃꯗ ꯎꯪꯗꯨꯅ ꯆꯐꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯪꯂꯕ ꯁꯅꯥ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯈꯤꯕꯅꯣ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯂꯕ ꯏꯃꯥ ꯏꯆꯥꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯝꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯍꯧꯗꯣꯡ ꯐꯠ ꯆꯣꯡꯊꯔꯛꯇꯨꯅ ꯍꯨꯡꯖꯤꯜꯂꯛꯏ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ ꯃꯃꯥ ꯃꯆꯥꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯑꯁꯪꯕꯤ ꯃꯆꯥꯗ ꯍꯥꯏꯔꯤ ꯏꯃꯥꯒꯤ ꯕꯦꯃꯥ ꯏꯃꯥꯗꯤ ꯈꯪꯕꯨ ꯍꯦꯛ ꯈꯪꯉꯤꯅꯦ ꯍꯧꯗꯣꯡꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯑꯋꯣꯏꯕ ꯅꯨꯡꯉꯥꯏꯅ ꯁꯥꯒꯠꯂꯤꯕ ꯃꯪꯂꯥꯟꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯍꯦ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯃꯪꯂꯦꯝꯕꯤꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯁꯣꯝꯗꯒ ꯍꯥꯟꯅꯒ ꯄꯥꯈꯠꯂꯒ ꯂꯩꯔꯤꯀꯥꯟꯁꯤꯗ ꯑꯁꯦꯡꯕꯅꯤ ꯍꯧꯗꯣꯡꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯑꯗꯣ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯒ ꯇꯧꯔꯒ ꯇꯥꯟꯅꯁꯦ ꯏꯁꯣꯔꯅꯤ ꯆꯪꯂꯛꯏꯁꯦ ꯑꯩꯈꯣই ꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯔꯗꯧꯕꯅꯦ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯑꯁꯪꯕꯤꯅ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯏꯆꯥꯅ ꯍꯥꯏꯕ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯏꯕꯦꯝꯃ ꯊꯦꯡꯂꯦ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯅꯤ ꯅꯪꯅꯅꯦ ꯅꯨꯄꯥ ꯃꯆꯥꯁꯨ ꯅꯠꯇꯦ ꯀꯤꯗ꯭ꯔꯥ ꯈꯪꯗꯦ ꯂꯩꯁꯥꯕꯤꯅꯤꯅ ꯑꯊꯦꯡꯕꯗ ꯇꯨꯔꯦꯟꯗ ꯏꯟ ꯁꯣꯜꯂꯤꯗꯨꯕꯨ ꯂꯥꯛꯑꯣꯅꯦ ꯇꯨꯝꯂꯨꯔꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯁꯪꯕꯤꯗꯣ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯈꯤ ꯃꯆꯥꯅꯨꯄꯤ ꯃꯪꯂꯦꯝꯕꯤꯁꯨ ꯆꯪꯗꯨꯅ ꯍꯤꯞꯊꯈꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯪꯂꯦꯝꯕꯤꯗꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯂꯣꯏꯁꯤꯜꯂꯤ ꯑꯁꯪꯕꯤꯁꯨ ꯑꯃꯥꯏꯕꯤ ꯎꯅꯅꯕ ꯆꯠꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯁꯪꯕꯤꯗꯣ ꯑꯃꯥꯏꯕꯤꯒꯤ ꯃꯌꯨꯝꯗ ꯌꯧꯔꯗꯨꯅ ꯋꯥꯔꯝ ꯄꯨꯝꯕ ꯇꯥꯟꯅꯔꯝꯈꯤ ꯑꯁꯨꯝꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯂꯥꯛꯏ ꯑꯃꯥꯏꯕꯤ ꯑꯗꯨꯒ ꯄꯨꯟꯅ ꯑꯁꯪꯕꯤ ꯌꯧꯁꯤꯜꯂꯛꯏ ꯌꯨꯝꯗ ꯀꯧꯔꯤ ꯑꯁꯪꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯏꯃꯥꯒꯤ ꯕꯦꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯅꯅꯦ ꯇꯕꯣꯛ ꯂꯥꯛꯏꯅꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯂꯥꯏ ꯈꯨꯔꯨꯝꯃꯁꯤ ꯑꯃꯥꯏꯕꯤ ꯇꯕꯣꯛ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯄꯨꯝꯕ ꯂꯥꯡꯍꯜꯂꯝꯈꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯈꯨꯔꯨꯝꯕ ꯍꯧꯅꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯍꯩ ꯂꯩ ꯀꯌꯥ ꯑꯃꯁꯨ ꯀꯠꯂꯤ ꯈꯨꯔꯨꯝꯕꯁꯨ ꯍꯧꯈꯤ ꯑꯃꯥꯏꯕꯤ ꯇꯕꯣꯛꯅ ꯂꯩꯔꯝꯂꯦꯟꯒꯤ ꯁꯥꯊꯧꯕꯋꯣ ꯌꯀꯥꯏꯔꯛꯂꯣ ꯁꯥꯐꯣꯡꯂꯛꯂꯣ ꯅꯇꯤꯛ ꯅꯌꯥꯏ ꯀꯟꯕꯅꯤꯗꯣ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯈꯣꯡꯗꯣꯏꯔꯛꯂꯤꯕ ꯑꯁꯤꯕꯨ ꯇꯥꯛꯄꯤꯔꯔꯣ ꯄꯔꯝ ꯄꯨꯝꯕ ꯃꯔꯤꯛ ꯑꯆꯨꯝꯕ ꯍꯥꯏꯕꯤꯔꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯕꯥꯛꯇꯨ ꯄꯣꯛ ꯄꯣꯛ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯂꯤ ꯈꯪꯍꯧꯗꯅ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯗꯨꯗꯒꯤ ꯃꯤꯇꯝ ꯑꯃ ꯄꯥꯏꯊꯣꯔꯛꯈꯤ ꯃꯩꯈꯨ ꯀꯥꯔꯗꯨꯅ ꯄꯥꯏꯔꯗꯨꯅ ꯋꯥꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯎꯔꯦ ꯆꯐꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕꯗꯣ ꯑꯃꯥꯏꯕꯤ ꯇꯕꯣꯛꯅ ꯄꯨꯡꯉꯛ ꯉꯛꯏ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯁꯥꯊꯧꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯃꯪꯂꯦꯝꯕꯤ ꯄꯂꯦꯝ ꯑꯄꯣꯛꯄꯤꯒꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯁꯥꯐꯣꯡꯂꯛꯂꯤꯕ ꯁꯥꯊꯧꯕ ꯑꯗꯨ ꯃꯃꯤ ꯁꯥꯃꯤ ꯎꯔꯝꯕꯗꯒꯤ ꯃꯌꯦꯛ ꯁꯦꯡꯂꯛꯂꯝꯃꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯃꯤꯇꯝꯂꯛꯈꯤ ꯌꯦꯡꯕꯗ ꯅꯨꯄꯥ ꯃꯥꯟꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯈꯣꯡꯗꯨ ꯈꯨꯔꯨ ꯇꯣꯡꯗꯨꯅ ꯂꯩꯔꯝꯈꯤ ꯈꯣꯟꯖꯦꯜ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯈꯤ ꯍꯩ 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 ꯇꯥꯖꯧꯍꯦ ꯇꯥꯏꯕꯪꯉꯣ ꯑꯩꯅ ꯂꯥꯛꯄꯗꯤ ꯅꯈꯣꯏꯕꯨ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯈꯪꯗꯕ ꯄꯣꯝꯕ ꯈꯪꯖꯧꯗꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯊꯧꯕꯒꯤ ꯃꯤꯇꯝ ꯑꯗꯨ ꯃꯩꯈꯨꯒꯨꯝ ꯐꯨꯠ ꯃꯥꯡꯗꯨꯅ ꯄꯥꯏꯁꯤꯟꯈꯤ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯆꯪꯈꯤ ꯑꯃꯥꯏꯕꯤ ꯇꯕꯣꯛꯁꯨ ꯂꯥꯏꯒꯤ ꯊꯧꯔꯝ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯈꯣꯏꯔꯝꯕ ꯂꯣꯏꯔꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯇꯥꯛꯄꯤꯔꯝꯃꯤ ꯑꯁꯪꯕꯤꯒ ꯃꯪꯂꯦꯝꯕꯤꯒꯗ ꯑꯃꯥꯏꯕꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯏꯙꯧ ꯑꯁꯤꯕꯨ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯏꯔꯥꯠꯆꯧꯀꯣ ꯅꯈꯣꯏꯒꯤ ꯂꯥꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯅꯃꯛ ꯀꯟꯕꯤꯒꯅꯤ ꯅꯈꯣꯏꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯇꯕꯣꯛ ꯆꯠꯈꯤꯔꯝ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯑꯗꯨꯗ ꯄꯔꯝ ꯀꯥꯏꯗꯅ ꯁꯥꯊꯧꯕꯕꯨ ꯈꯨꯔꯨꯝꯖꯔꯝꯈꯤ ꯃꯪꯂꯦꯝꯕꯤ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯔꯨꯝꯖꯔꯤ ꯃꯪꯂꯦꯝꯕꯤꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯈꯪꯍꯧꯗꯅ ꯃꯁꯥ ꯃꯔꯦꯡ ꯐꯟꯕ ꯃꯤꯇꯝ ꯑꯃꯃꯨꯛ ꯄꯥꯏꯔꯛꯇꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯁꯨꯃꯥꯡ ꯃꯌꯥ ꯑꯗꯨꯗ
ꯙꯝ ꯂꯥꯎꯅ ꯇꯥꯔꯛꯈꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝ ꯑꯣꯏꯕꯒ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥꯂꯦꯝꯕꯤꯁꯨ ꯏꯟ ꯁꯣꯟꯕ ꯆꯠꯂꯝꯗꯗꯨꯅ ꯃꯌꯨꯝꯗ ꯂꯩꯔꯝꯈꯤ꯫ ꯆꯪꯂꯛꯏ ꯃꯁꯥ ꯃꯔꯦꯡ ꯐꯜꯂꯕ ꯃꯤꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯌꯥ ꯑꯗꯨꯗ ꯊꯤꯜꯂꯤ꯫ ꯊꯣꯡ ꯑꯗꯨꯗ ꯗꯣꯛ 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 ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯆꯥꯎꯅ ꯍꯥꯏꯔꯛꯏ, "ꯃꯥꯂꯦꯝꯕꯤ, ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯨ, ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ"꯫ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯪꯂꯦꯝꯕꯤꯗꯨ ꯇꯥꯔꯛꯈꯤ꯫ ꯑꯁꯪꯕꯤꯗꯤ ꯇꯥꯔꯝꯈꯤꯗꯦ꯫ ꯊꯣꯛꯂꯛꯏ, ꯂꯦꯞꯂꯔꯤ ꯊꯣꯡꯌꯥ ꯃꯌꯥ ꯑꯗꯨꯗ ꯅꯥꯄ ꯆꯤꯛꯅ ꯇꯥꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯪꯂꯦꯝꯕꯤꯗꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯇꯥꯔꯛꯈꯤ ꯑꯃꯨꯛꯀꯁꯨ, "ꯃꯪꯂꯦꯝꯕꯤ, ꯊꯣꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯍꯥꯡꯉꯨ, ꯅꯠꯇ꯭ꯔꯕꯗꯤ ꯐꯛꯇꯠꯂꯒꯦ, ꯅꯪꯅ ꯇꯥꯔꯤꯕ ꯑꯗꯨ ꯑꯩꯅ ꯎꯏ"꯫ ꯄꯥꯈꯠꯂꯛꯏ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯕꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯄꯥꯂꯦꯝ ꯑꯄꯣꯛꯄꯤ ꯃꯃꯥꯗꯨꯕꯨ ꯀꯧꯔꯗꯨꯅ ꯍꯧꯗꯣꯛꯂꯤ, "ꯏꯃꯥ, ꯏꯃꯥ, ꯍꯧꯒꯠꯂꯣ ꯏꯃꯥ"꯫ ꯑꯁꯪꯕꯤ ꯃꯆꯥꯅ ꯀꯧꯔꯤꯕ ꯑꯗꯨꯗ ꯇꯥꯔꯗꯨꯅ ꯃꯃꯤꯠ ꯄꯥꯡꯂꯤ ꯄꯥꯡꯂꯤ ꯇꯧꯔꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯍꯤꯡꯁꯤꯗ ꯍꯧꯗꯣꯔꯛꯂꯤꯁꯤꯕꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯜ ꯍꯧꯅ ꯊꯣꯡꯗꯣ ꯐꯛꯀꯠꯂꯛꯏ ꯃꯄꯥꯜꯗꯒꯤ꯫ ꯂꯥꯎꯏ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯄꯨꯟꯅ꯫ "ꯏꯃꯥ"꯫ ꯈꯪꯍꯧꯗꯅ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯁꯥꯊꯧꯕ, ꯈꯨꯠꯇ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯑꯁꯥꯡꯕ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯂꯔꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ꯫ ꯃꯁꯥ ꯃꯔꯦꯡ ꯐꯟꯕ ꯃꯤꯇꯝ ꯑꯗꯨꯅ ꯊꯣꯡꯗꯣ ꯐꯛꯀꯥꯏꯔꯛꯇꯨꯅ ꯊꯣꯡꯗꯣ ꯐꯛꯇꯨꯅ ꯂꯪꯊꯣꯛꯈꯤ꯫ ꯎꯔꯝꯃꯤ ꯁꯥꯊꯧꯕꯅ ꯊꯧꯅꯥ ꯐꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯂꯦꯞꯂꯝꯂꯤꯕꯗꯨ ꯃꯗꯨꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯁꯥꯊꯧꯕꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯟꯗꯨꯅ ꯌꯥꯟꯊꯔꯛꯏ꯫ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯍꯥꯏꯗꯔꯛꯄ ꯑꯗꯨ ꯉꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯁꯥ ꯃꯔꯦꯡ ꯑꯗꯨꯅ ꯍꯦꯟꯅ ꯐꯟꯗꯣꯔꯛꯇꯨꯅ ꯁꯥꯊꯧꯕꯅ, "ꯏꯌꯥ, ꯂꯥꯛꯆꯩꯗ, ꯅꯪ ꯈꯪꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯁꯥꯍꯨꯝꯗ ꯍꯨꯝꯗꯨꯅ ꯄꯨꯊꯣꯔꯛꯈꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯂꯣꯝ ꯁꯨꯃꯥꯡ ꯇꯝꯅ꯫ ꯃꯩꯕꯨꯟ ꯃꯆꯨꯒꯨꯝꯅ ꯉꯥꯡꯇꯛ ꯇꯧꯏ꯫ ꯃꯥꯒꯤ ꯈꯨꯠꯁꯨ ꯊꯥꯡꯁꯥꯡꯗꯨ ꯃꯉꯛ ꯇꯝꯅ ꯍꯥꯏꯊꯩ꯫ ꯃꯤꯇꯝꯗꯨ ꯁꯥꯊꯧꯕꯒꯤ ꯃꯩꯕꯨꯟ ꯀꯟꯅ ꯆꯥꯛꯇꯨꯅ ꯍꯥꯏꯊꯔꯛꯂꯤꯕ ꯊꯥꯡꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯎꯕꯗ ꯇꯨꯡ ꯍꯟꯗꯨꯅ ꯄꯥꯏꯊꯣꯔꯛꯈꯤ꯫ ꯃꯗꯨꯕꯨ ꯎꯔꯨꯕꯗ ꯃꯤꯇꯝꯗꯨ ꯁꯥꯎꯔꯗꯨꯅ ꯁꯥꯡꯂꯕ ꯃꯈꯨꯠꯇꯨꯅ ꯁꯥꯊꯧꯕꯒꯤ ꯃꯈꯧꯔꯤ ꯃꯦꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯥꯡꯗꯣꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯁꯥꯊꯧꯕꯅ ꯃꯩꯕꯨꯟ ꯀꯥꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯀꯛꯊꯠꯂꯤ꯫ ꯏꯈꯦꯡꯇꯅ ꯇꯥꯔꯛꯏ, ꯆꯦꯟꯊꯔꯛꯂꯤ ꯂꯦꯞꯄ ꯂꯩꯇꯅ꯫ ꯃꯤꯇꯝꯗꯨ ꯃꯈꯨꯠ ꯅꯥꯝꯃꯗꯨ ꯀꯛꯈꯤꯗꯨꯅ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯂꯥꯎꯔꯛꯏ, "ꯏꯌꯥ"꯫ ꯑꯁꯨꯝꯅ ꯃꯥꯡꯈꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯤꯇꯝ ꯑꯗꯨ꯫ ꯁꯥꯊꯧꯕꯅ ꯇꯥꯔꯤꯕ ꯑꯇꯠꯄ ꯈꯨꯠꯁꯥ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯍꯜꯂꯝꯈꯤ꯫ ꯆꯦꯟꯊꯔꯤꯕ ꯏꯈꯦꯡꯁꯤꯡꯗꯨꯁꯨ ꯃꯥꯡꯈꯤ ꯈꯨꯗꯛ ꯑꯗꯨꯗ ꯆꯪꯈꯤ ꯌꯨꯝ ꯑꯗꯨꯗ꯫ ꯂꯦꯞꯂꯝꯃꯤ ꯃꯪꯂꯦꯝꯕꯤꯒꯤ ꯃꯃꯥꯡꯗ ꯑꯗꯨꯒ ꯂꯦꯞꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯃꯪꯂꯦꯝꯕꯤ, ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛ ꯂꯦꯞꯂꯤꯉꯩ ꯀꯅꯥꯒꯨꯝꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯐꯕ ꯑꯃꯠꯇꯅ ꯂꯥꯛꯆꯕ ꯉꯝꯂꯣꯏꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯕ ꯇꯨꯡꯗ ꯇꯦꯛꯂꯕ ꯊꯣꯡ ꯑꯗꯨꯁꯨ ꯁꯅꯥꯒꯤ ꯊꯣꯡ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯥꯟꯁꯤꯟꯕꯤꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯀꯥꯝꯊꯔꯛꯈꯤ ꯊꯣꯡ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤꯇꯝ ꯑꯃꯠꯇꯅ ꯆꯪꯕ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯗꯨꯗ ꯆꯪꯈꯤꯗꯨꯅ ꯃꯥꯡꯈꯤ꯫ ꯑꯍꯤꯡꯗꯨ ꯑꯗꯨꯝꯅ ꯑꯁꯪꯕꯤ ꯉꯛꯂꯗꯨꯅ ꯑꯀꯤꯕ ꯑꯃ ꯐꯥꯎꯅ ꯌꯦꯡꯂꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯕꯨ꯫ ꯃꯪꯂꯦꯝꯕꯤꯅ ꯑꯄꯣꯛꯄꯤꯗ ꯍꯥꯏꯔꯤ, "ꯏꯃꯥ, ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯥꯊꯧꯕ ꯅꯤꯡꯊꯧꯅ ꯂꯩꯔꯤꯉꯩꯗ ꯂꯥꯌꯥꯝ ꯐꯠꯇꯕꯅ ꯑꯃꯠꯇ ꯂꯥꯛꯆꯕ ꯉꯝꯃꯣꯏ ꯏꯃꯥ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨ ꯄꯣꯊꯥꯈꯤ ꯃꯃꯥ ꯃꯆꯥꯁꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯁꯨ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯕꯨ ꯉꯥꯛꯊꯣꯛꯄꯤꯗꯨꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯝꯃꯤ ꯁꯥꯊꯧꯕ ꯅꯤꯡꯊꯧꯅ ꯃꯪꯂꯦꯝꯕꯤꯒꯤ ꯃꯃꯥ ꯃꯆꯥꯕꯨ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯝꯈꯤ꯫ ꯃꯃꯩꯊꯪꯗ ꯃꯪꯂꯦꯝꯕꯤꯕꯨ ꯂꯥꯏꯔꯦꯝꯕꯤ ꯃꯪꯂꯦꯝꯕꯤ ꯍꯥꯏꯅꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯅꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ, ꯑꯄꯪꯕ ꯅꯆꯥ ꯅꯅꯥꯎꯅꯤ ꯈꯟꯕꯤꯗꯨꯅ꯫ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫